पाव संदों में पिजरी सही क्या कि ममांगदगी मणिपुर लेबाक असगी कॉन्स्टिट्यूशन ने पीबा प्रोटेक्शन ऑफ ह्यूमन राइट्स की प्रोजेक्ट प्रोविजन की खोंगाउनबा थौदोक वाथोक कया थोक्तुना लाखपगी मथक्ता मिहुम लिसिंग कुलुमदोइदगी मथोंग खंगदोबा कुकी जोना कॉन्सेंबा पुरुप खरना मणिपुरदा लेजिस्लेचर पावर यावबा सेपरेट एडमिनिस्ट्रेशन लौगनी हाइदुना अकनबा लान होरकपदगी ह्यूमन राइट वायोलेशन की थौदोक कया मनम थौक्सिलकपगी मखा तारकपदा Chonglaubi, P. Goldmon, Amusun TM, Kasomna Singh Pigliba, Ngang Yauna, Misam Singh Hat with Hogdok Singh Tonglabasu, Manipur Human Rights Commission D, Sor Holland Dana Neramne. Ahan Bada Manipur deployed to Assam Rifles Singya, Kumzari Singh Mangada, Manipugi, Kukiza Militant Singi, Umbrella Body, Uriba, KNO Amusun Cape, UPF Na, Suspension Operation Sutal Klaba Matung. Union Amasu Manipur Lengaki Yakshin Kumzari Singh Nipandagi, Su Agreement, Kuyek Pinaraglabusu, February, Kungamapo Lisuni Kumarida, Kuyek Pinaba Yauba Manipur Lengagna, Agreement Asida, Adok Lagani, Haidna Warep Lokrabasu, Union Lengakna, Mamang, Saidi Singh Kumangagi, September Tadagi Hauduna, Manipur Lengaki Marilena, official Singh Yahonduna, Amukhana, Sai Amagi Waiba, Sangdok. Halakliba agreement asigi matangda Ministry of Home Affairs da tongan bawang tarari thoi hangbada loinana mari leinaba documents sing piu hairibada Home Minister na wahang sing asigi Pakko Ministry asigi Northeast Division na kungadabani haibagi official memorandum ama thorakle asigi mari hoiba pawda piliba ngang amasung misam hat gi thoduk sing na kwang koerebasu Manipur Human Rights Commission adi Sor Holamdre February 8 2023 Manipur Human Rights Commission MSRC di utup tabadongna tadun leramle Ministry of Home Affairs sugi matang duhang trying to hanglabasu Ministry asi Northeast Division na pakum pinawa kangan kre Churachanpur tamna purakpa talap bora kontra mai thakre moirang PSO amasung commando ama nungna pandna sokle Somorjita khut thakiba sing na ngasi phaugi manungda sangdaratuna lali haijagadabani desam paw sandong na pijari sahi kya gi mamangdagi manipur lebak asigi constitution ne piba protection of human rights ki project provision gi khongaung naba thogdok wathok kaya thoktuna lakpagi mathakta mihum lising kulumdoi digi mathong khangdeba kuki zona consenba purup kharana manipurda legislature power yawba separate administration logani haiduna Akanba lan horakpadagi human right violation ki thongdok kaya manam thoksilakpagi makha tarkpada Chonglaubi P. Goldmon Amusung TM Kasomna Singh Pigliba Ngang Yauna Misam Singh Hat ki thongdok Singh Tonglabasu Manipur Human Rights Commission D Sor Holland Dana Neramne Ahan Bada Manipur deployed to Assam Rifles Singya Kumzari Singh Mangada Manipugi Kukiza Militant Singi Umbrella Body Uriba KNO Amusung Cape UPF na suspension operation sutar klaba matung Union Amasu Manipur Lengaki Yakshin Kumzari Singh Nipandagi Su Agreement Kuyek Pinaraglabusu February Kungamapo Lisuni Kumarida Kuyek Pinaba Yauba Manipur Lengagna Agreement Asida Adok Lagani Haidna Warep Lokrabasu Union Lengakna Mamang Saidi Singh Kumangagi September Tadagi Hauduna Manipur Lengaki Marilena official Singh Yahonduna Amukhana Sai Amagi Waiba Sangdok Halakliba agreement asigi matangda Ministry of Home Affairs da tongan bawang tarari thoi hangbada loinana mari leinaba documents sing piu hairibada Home Minister na wahang sing asigi Pakko Ministry asigi Northeast Division na kungadabani haibagi official memorandum ama thorakle Manipur da sangsil liba mitop singi matang da census pangthok tingai da NRC sathaduna mitop khandu haiduna Chief Minister da pisit miyam demand tokibagi paukhum da NRC tawdringai da census hana tawpham thui Assam su census tor matung da NRC tawbani haina phondok libasi unataina wafam ni haina Meitei Tribe Union Secretary Organization ki Parijit Meitei na serol amada phongdorakli Manipur Federation Organization MSO na mehum lisingani kulumdagi Manipur tangdu laita da phibam ama lerakpada natana lamdam asi
ꯂꯦꯝꯅꯃꯛ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯔꯛꯂꯤꯕꯁꯤꯗ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯅꯗꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯂꯥꯏꯐ ꯈꯣꯡꯒꯥꯎꯅꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯛꯂꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯑꯄꯨꯟꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ ꯑꯣꯏꯔꯤꯕ ꯅꯣꯔꯠ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯦꯁꯣꯅ ꯃꯅꯤꯄꯨꯔ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯛꯂꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ I-League 3rd Division ꯃꯅꯤꯄꯨꯔꯒꯤ FC ꯔꯦꯡꯗꯥꯏ OFC ꯑꯃꯁꯨꯡ ꯀ꯭ꯂꯥꯁꯥ FC ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯗꯦꯜꯂꯤꯗꯒꯤ ꯀꯣꯆ ꯑꯃꯒꯤ ꯃꯈꯥꯗ ꯂꯝꯗꯝꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯁ ꯁꯥꯟꯅꯔꯣꯏꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒꯅꯤ꯫ ꯁꯅꯥꯍꯜ ꯁ꯭ꯄꯣꯔꯇꯤꯡ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯃꯣꯍꯝꯃꯗꯟ SC ꯗ꯭ꯔꯣ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯖꯌꯟꯇ ꯑꯃꯁꯨꯡ ꯔꯥꯖꯦꯁ꯭ꯋꯔꯕꯨ ꯇꯦꯛꯅꯤꯀꯦꯜ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯈꯜꯂꯦ꯫ ꯇꯣꯂꯣꯁ ꯑꯃꯁꯨꯡ ꯃꯣꯅꯥꯀꯣ ꯗ꯭ꯔꯣ ꯆꯠꯈ꯭ꯔꯦ꯫ ꯁ꯭ꯋꯥꯔꯕꯣꯛ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯗꯦꯅꯤ ꯋꯥꯡꯈꯦꯝꯒꯤ ꯄꯥꯟꯖꯜꯅ ꯏꯟꯗꯤꯌꯥ ꯃꯥꯏꯊꯤꯒꯗꯕꯗꯒꯤ ꯀꯜꯍꯧꯔꯦ꯫ ꯏꯟꯗꯤꯌꯥ ꯌꯨꯀ꯭ꯔꯦꯟꯕꯨ 3-1ꯗ ꯊꯣꯏꯕ ꯉꯝꯈ꯭ꯔꯦ꯫ ꯃꯥꯏꯁꯧ ꯁꯃꯨꯔꯧ ꯆꯤꯡꯒꯣꯡ ꯇ꯭ꯔꯣꯐꯤꯒꯤ ꯃꯦꯠꯆꯁꯤꯡ ꯁꯥꯟꯅꯕ ꯍꯧꯔꯒꯅꯤ꯫ ꯃꯇꯥꯡꯁꯦ ꯃꯅꯤꯄꯨꯔ ꯐꯣꯡꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯁꯦ ꯈꯔ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯥꯎꯗꯝꯖꯕ ꯇꯦꯟꯁꯤꯟꯖꯔꯤ꯫ ꯃꯌꯥꯝ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯂꯨꯔꯕ ꯇꯥꯡꯀꯛꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ CSO ꯑꯃꯃꯝꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯃꯃꯝ ꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯅꯕꯨ ꯄꯨꯜꯂꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯧꯒꯩ ꯄꯥꯡꯒꯩ ꯌꯥꯡꯗꯣꯡ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯤꯅꯤꯌꯔ ꯔꯥꯏꯠ ꯑꯦꯟ ꯄ꯭ꯂꯦꯔꯥꯏꯠ ꯐꯣꯔꯝ CWPM ꯃꯅꯤꯄꯨꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯅꯥꯎꯕꯤ MM ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯃꯔꯤꯁꯨꯕ ꯃꯅꯤꯄꯨꯔ ꯐꯤꯜꯝ ꯁ꯭ꯀ꯭ꯔꯤꯞꯠ ꯀꯝꯄꯤꯇꯤꯁꯟ ꯀꯨꯟꯇꯔꯨꯛꯀꯤ ꯔꯤꯖꯜꯠ ꯂꯥꯎꯊꯣꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ CWPFꯅ ꯆꯍꯤ 3 ꯈꯨꯗꯤꯡꯒꯤ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯃꯅꯤꯄꯨꯔ ꯐꯤꯜꯝ ꯁ꯭ꯀ꯭ꯔꯤꯞꯠ ꯀꯝꯄꯤꯇꯤꯁꯟ 2019ꯀꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕꯁꯤꯡꯒꯤ ꯂꯤꯁꯠ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯃꯅꯥ ꯑꯣꯏꯔꯤꯕ ꯁꯔꯨꯡꯕꯝ ꯃꯅꯤ ꯅꯤꯡꯁꯤꯡ ꯃꯅꯥ 2019 ꯁ꯭ꯀ꯭ꯔꯤꯟ ꯔꯥꯏꯇꯔ ꯔꯣꯃꯤ ꯃꯩꯇꯩ ꯅꯥꯁꯣꯟ ꯄꯤꯛꯅ ꯁ꯭ꯀ꯭ꯔꯤꯞꯇ ꯄꯤꯔꯒꯅꯤ꯫ ꯑꯅꯤꯁꯨꯕ ꯃꯅꯥ ꯑꯣꯏꯔꯤꯕ ꯒꯨꯔꯨꯃꯌꯨꯝ ꯁꯈꯤꯒꯣꯄꯥꯜ ꯁꯔꯃ ꯑꯦꯋꯥꯔꯗ 2019 ꯑꯁꯤꯅ ꯁ꯭ꯀ꯭ꯔꯤꯞꯠ ꯔꯥꯏꯇꯔ ꯕꯥꯂꯥꯕꯤ ꯃꯉꯥꯡꯒꯤ ꯗꯒꯨꯞ ꯉꯥꯟꯕꯤ ꯁ꯭ꯀ꯭ꯔꯤꯞꯇ ꯄꯤꯔꯒꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯃꯅꯥ ꯑꯣꯏꯔꯤꯕ ꯈꯣꯟꯗ꯭ꯔꯥꯝ ꯕꯤꯗꯨ ꯑꯃꯗꯤ ꯂꯩꯃꯈꯨꯕꯤ ꯅꯤꯡꯁꯤꯡ ꯃꯅꯥ 2019 ꯑꯁꯤꯅ ꯁ꯭ꯀ꯭ꯔꯤꯟ ꯔꯥꯏꯇꯔ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯒꯤ ꯐꯤꯉꯥꯡ ꯁ꯭ꯀ꯭ꯔꯤꯞꯇ ꯄꯤꯔꯒꯅꯤ꯫ ꯑꯗꯨꯒ ꯁ꯭ꯄꯣꯟꯁꯔ ꯖꯨꯔꯤ ꯑꯦꯋꯥꯔꯗ ꯑꯣꯏꯔꯤꯕ ꯏꯁꯣꯔꯆꯟꯗ꯭ꯔ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯅꯤꯡꯁꯤꯡ ꯃꯅꯥ 2019 ꯑꯁꯤꯅ ꯁ꯭ꯀ꯭ꯔꯤꯟ ꯔꯥꯏꯇꯔ ꯊꯤꯌꯥꯝ ꯃꯅꯤꯀꯨꯃꯥꯔꯗ ꯇꯝꯐꯥꯒꯤ ꯄꯥꯟꯗꯝ ꯁ꯭ꯀ꯭ꯔꯤꯞꯇ ꯄꯤꯔꯒꯅꯤ꯫ ꯅꯥꯒꯥꯂꯦꯟꯗ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ IIT ꯑꯃ ꯂꯤꯡꯈꯠꯄ ꯃꯇꯝ ꯁꯥꯡꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯉꯁꯤꯗꯤ ꯃꯁꯛ ꯈꯪꯕꯤꯔꯦ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯑꯣꯏꯔꯤꯕ S. ꯁꯨꯕꯣꯃꯦꯔꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯒꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ IGI ꯑꯦꯌꯔꯄꯣꯔꯠꯇ ꯁ꯭ꯋꯤꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯂꯥꯏꯟ ꯁ꯭ꯋꯤꯁꯀꯤ ꯄ꯭ꯂꯦꯟ ꯑꯃ ꯂꯦꯟꯗꯤꯡ ꯒꯤꯌꯔꯒꯤ ꯃꯩꯈꯨ ꯀꯥꯔꯛꯄꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯐꯣꯡꯅꯔꯨꯔꯦ꯫ BJPꯗ ꯆꯣꯡꯁꯤꯟꯈ꯭ꯔꯕ MP 3ꯄꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯅꯕ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ AAPꯒꯤ AP ꯁꯟꯖꯦ ꯁꯤꯡꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯆꯤꯌꯔꯃꯦꯟ CP ꯔꯥꯙꯥꯀ꯭ꯔꯤꯁꯅꯟꯗ ꯄꯤꯇꯤꯁꯟ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯡꯊꯣꯛꯂꯤꯕ ꯁꯦꯟꯁꯁ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯁꯦꯟꯁꯁ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ PM ꯃꯣꯗꯤꯅ ꯃꯟ ꯀꯤ ꯕꯥꯠ ꯔꯦꯗꯤꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯗꯝꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯕ ꯈꯣꯡꯐꯝ ꯑꯃꯗ ꯂꯦꯞꯄꯨ ꯑꯃꯁꯨꯡ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠꯇ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯕꯨ ꯁꯣꯁꯤꯌꯦꯂꯤꯁꯠ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ SSUMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯊꯤꯌꯥꯝ ꯕꯤꯀꯥꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯄꯗ ꯉꯔꯥꯡꯒꯤ ꯔꯦꯂꯤ ꯑꯗꯨꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯗ ꯃꯣꯕꯀꯤ ꯑꯣꯏꯕ ꯐꯤꯚꯝ ꯀꯌꯥ ꯂꯩꯔꯛꯇꯨꯅ ꯆꯥꯎꯅ ꯆꯔꯥꯡꯅꯕ ꯊꯣꯔꯛꯄꯗꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯃꯁꯨꯡ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯊꯤꯅ ꯐꯨꯔꯛꯈꯤꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝꯅ ꯈꯣꯜꯂꯥꯎ ꯂꯥꯎꯕꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯂꯝꯗꯝꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯂꯩꯔꯛꯄꯁꯤꯗ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯚꯝ ꯁꯣꯛꯄ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯝꯗꯝꯁꯤꯒꯤ ꯇꯨꯡꯂꯝꯆꯠ ꯑꯁꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯅ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯤ SSUMꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ
ꯑꯁꯤꯒꯨꯝꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ Assam Police Chief Public Relations Officer Rajiv Saikiana ꯐꯣꯡꯗꯣꯛꯈꯤꯕ ꯉꯔꯥꯡ ꯀꯥꯃꯔꯨꯞ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯗꯦꯝꯊꯥꯡ ꯍꯥꯞꯀꯤꯞ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯂꯨꯆꯤꯡꯗꯨꯅ ꯄꯨꯔꯛꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 8 ꯂꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 963ꯒ ꯀꯣꯟꯅꯅ ꯗꯦꯝꯊꯥꯡ ꯍꯥꯞꯀꯤꯞ ꯌꯥꯎꯅ ꯅꯨꯄꯤ 3 ꯐꯥꯔꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯇꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯂꯝꯅꯩ ꯀꯤꯡ, ꯍꯣꯏꯅꯩꯒ, ꯀꯤꯝꯅꯩꯊꯦꯟ ꯑꯃꯁꯨꯡ ꯉꯥꯄꯤꯅꯤ꯫ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯑꯃꯤꯟꯒꯥꯎꯟꯗ ꯈꯨꯠꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯂꯋꯔ ꯑꯁꯥꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯌꯧꯍꯟꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯦ 2019ꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯗ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯒꯗꯕ ꯃꯦ 3, 2026 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯃꯨꯟꯅ ꯈꯟꯅꯃꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯊꯥꯗꯣꯛꯂꯤꯕ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯏꯪꯇꯞꯄ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯦ 3, 2026ꯇꯒꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕ IDPW ꯄ꯭ꯔꯦꯝꯖꯤꯠꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯗꯦꯁꯥꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ M. ꯁꯣꯃꯔꯖꯤꯠꯄꯨ ꯐꯨꯈꯤꯕꯒꯤ ꯊꯧꯑꯣꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯀꯇꯄꯥꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤ ꯆꯦꯟꯅꯔꯤꯕꯁꯤꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯂꯣꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯪꯒꯤꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫